Nouna Pokpa Angang Yonba Manga Fakhre Angang Lalonbagi Yamna Nungaitaba Thodo Amada Nouna Pokpa Ngairiba Angang Adugi Mapa Adumak Yauna Lupa Lak Amaga Makaida Angang Adu Yonbagi Damak Tamil Nadu Gi Tirubaru District Manga Fakhre Pokpa Ngairiba Angang Nupamaza Adu Rescue Tokre Amasung Hoji Government Salaiba Civil Home Amada Senahankre Santosh Kumari Kaubi Lukrabi Amana Mahaki Mari Ama Lainaba Laikai Gimoi Dinesna Mahaki Mama Amasung Atega Loinana Danzabar Government Medical College Hospital July Taraga Humdoida Mahana Angang Pokluba Matung Yumda Halakibada July Kunga Mangada Angang Adunam Duna Mulaga Satki Haina Police the Kangal Kibadi Todo Odu Kanakibani Luhong Laba Amasung Masagi Angang Ama Lairaba Dinesna Angang Laitaba Mate Manau Radakishan Amasung Rimalada Angang Adu Yonaba Dima Binod Kobo Broker Ama Amasung Magi Mama Basugiga Lautunaki Waka Adugi Matung Ina Police na Dines Magi Mama Basugi broker Binod Amasung Angang Labor Mate Manong Makoi Manga Fakhe authorities na Angang Adu Kadai Labage Hybrid Mai Fakna Likun Liki Amasung rescue Toki Nouna Pokpa Angang Adubu Kudak the Mama Sinaduna Mangonda Equina Kodong Tiba to Hanba Pamde Nintijina counseling Amasung evaluation Torba Matunda Angang Adu Kusina Kigani Haina senior police officer Amana Haike